ꯅꯣꯡꯃ ꯑꯍꯤꯡꯗ ꯃꯧ ꯑꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯅꯥꯀꯟꯗ ꯍꯤꯞꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯕꯨꯛ ꯂꯣꯟꯅꯔꯛꯂꯕ ꯐꯥꯎꯕ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯝꯍꯨꯏ ꯑꯃꯅ ꯀꯟꯅ ꯈꯣꯡꯂꯛꯏ꯫ ꯂꯝꯍꯨꯏ ꯑꯗꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯃꯧꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯇꯨꯔꯦꯟꯗ ꯃꯤ ꯑꯁꯤꯕ ꯑꯃ ꯇꯥꯎꯊꯔꯛꯂꯤ꯫ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯅꯤꯡꯊꯧꯗ ꯍꯤꯔꯥ ꯊꯤꯟꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯀꯪꯐꯥꯟꯗ ꯆꯤꯡꯈꯠꯂꯒ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯔꯕ ꯊꯣꯛꯂꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯅ ꯆꯥꯕ ꯐꯪꯒꯗꯕꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯧꯗꯨ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯥꯅ ꯃꯅꯤꯟ ꯅꯥꯏꯗꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡꯅ ꯇꯨꯔꯦꯟ ꯃꯄꯥꯟ ꯇꯥꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯕꯗ ꯃꯍꯧꯁꯥꯅ ꯃꯈꯣꯟ ꯌꯥꯝꯅ ꯍꯧꯅ ꯊꯣꯛꯏ꯫ ꯃꯧ ꯑꯗꯨꯅ ꯐꯅ ꯆꯦꯛꯁꯤꯟꯅ ꯍꯥꯡꯗꯨꯅꯁꯨ ꯃꯈꯣꯟ ꯈꯔꯗꯤ ꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯏꯃꯨꯡꯗꯒꯤ ꯃꯇꯧ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯋꯥꯈꯜ ꯀꯌꯥ ꯄꯣꯛꯂꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏꯗ ꯀꯩꯗꯧꯕ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯅ ꯂꯝꯖꯤꯡꯗꯨꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯏꯟꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯃꯍꯥꯛ ꯇꯨꯔꯦꯟ ꯇꯣꯔꯕꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯛꯄ ꯃꯐꯝ ꯑꯃ ꯂꯩ꯫ ꯑꯁꯨꯛꯄ ꯃꯣꯡꯁꯣꯡ ꯑꯗꯨꯗ ꯃꯧ ꯑꯗꯨꯅ ꯆꯪꯁꯤꯟꯈꯤꯕꯗꯨ ꯃꯄꯨꯔꯣꯏꯕꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕꯒꯦ ꯍꯥꯏꯕ ꯌꯦꯡꯂꯝꯃꯤ꯫ ꯑꯣꯏꯊꯣꯛꯇ꯭ꯔꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯗꯔꯤꯁꯥ ꯑꯃ ꯎꯕꯗ ꯁꯅꯥ ꯁꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯥꯈꯠꯄꯅ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯏꯁꯤꯡꯗ ꯀꯨꯝꯊꯔꯒ ꯇꯥꯎꯊꯔꯛꯂꯤꯕ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯥꯏꯗ ꯄꯨꯈꯠꯂꯒ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯤꯡꯈꯠꯇꯨꯅ ꯄꯨꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯧ ꯑꯗꯨꯅ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯈꯨꯠ ꯈꯨꯠꯁꯥ ꯆꯤꯛꯂꯝꯃꯤ꯫ ꯑꯁꯤꯕꯒꯤ ꯃꯈꯨꯠ ꯆꯤꯛꯄꯗꯨ ꯎꯕꯗ ꯁꯅꯥ ꯁꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯆꯤꯡꯈꯠꯇꯨꯅ ꯆꯥꯕ ꯍꯥꯏꯕꯁꯤ ꯑꯆꯝꯕ ꯅꯨꯄꯤ ꯀꯅꯥꯅꯁꯨ ꯉꯝꯐꯝ ꯊꯣꯛꯇꯦ꯫ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯥꯖꯠꯅꯤ꯫ ꯑꯗꯨꯗꯤ ꯃꯧ ꯑꯁꯤ ꯃꯤ ꯑꯣꯏꯐꯝ ꯊꯣꯛꯇ꯭ꯔꯦ, ꯍꯤꯡꯆꯥꯕꯤꯅꯤ꯫ ꯊꯥ ꯀꯌꯥ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯛꯂꯕꯅꯤ ꯈꯜꯂꯨꯕꯗ ꯁꯅꯥ ꯁꯥꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯕ ꯎꯗꯕꯒꯤ ꯃꯇꯧꯒꯨꯝ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯪꯈ꯭ꯔꯕ ꯅꯤꯡꯊꯝꯊꯥ ꯑꯗꯨꯗ ꯃꯁꯥꯗ ꯐꯩꯖꯨꯞ ꯊꯣꯡꯕ ꯌꯥꯔꯝꯗꯦ꯫ ꯍꯨꯃꯥꯡꯅ ꯃꯁꯥ ꯄꯨꯝꯕ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯃꯧ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯣꯡꯁꯣꯡꯗ ꯆꯤꯡꯈꯠꯂꯒ ꯑꯁꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯔꯤꯕ ꯍꯤꯔꯥ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯝꯗꯦ꯫ ꯏꯁꯤꯡꯗ ꯃꯇꯝ ꯁꯥꯡꯅ ꯏꯇꯤꯟꯗꯨꯅ ꯂꯩꯔꯛꯄꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯁꯥꯊꯤꯅ ꯀꯥꯝꯈꯠꯂꯦ꯫ ꯑꯗꯨꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯈꯨꯅꯤꯡꯊꯧ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯊꯠꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄ ꯇꯥꯈꯤꯕꯅꯤ꯫ ꯑꯁꯤꯕꯒꯤ ꯃꯈꯨꯠꯇ ꯃꯧ ꯑꯗꯨꯅ ꯆꯤꯛꯄ ꯑꯗꯨ ꯎꯕꯗ ꯃꯄꯨꯔꯣꯏꯕꯅ ꯂꯥꯟꯅ ꯂꯧꯗꯨꯅ ꯃꯥꯕꯨ ꯁꯍꯤꯡ ꯆꯥꯕ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯧ ꯑꯗꯨꯅ ꯑꯁꯤꯕꯒꯤ ꯈꯨꯅꯤꯡꯊꯧꯗꯒꯤ ꯍꯤꯔꯥ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯤꯖꯤꯗ ꯆꯦꯠꯅ ꯀꯤꯁꯤꯜꯂꯒ ꯐꯤꯔꯩꯗ ꯌꯦꯞꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯧ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯂꯝꯃꯤ꯫ ꯇꯨꯝꯁꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯍꯥꯏꯕ ꯃꯍꯥꯛꯇꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯤꯞꯄ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯝꯊꯈꯤ꯫ ꯁꯅꯥ ꯁꯥꯕꯒꯤ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯗꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯨꯝꯗ꯭ꯔꯤꯡꯅ ꯃꯄꯥꯒꯤ ꯀꯥꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ, "ꯄꯥꯕꯨꯡ, ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯆꯥ ꯅꯤꯉꯣꯜ ꯑꯃꯠꯇ ꯂꯩꯇꯕꯅꯔꯥ ꯑꯩꯕꯨ ꯍꯤꯡꯆꯥꯕꯤ ꯑꯃꯒ ꯂꯨꯍꯣꯡꯕꯤꯔꯤꯕꯗꯤ?" ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯉꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ? ꯏꯃꯧ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯀꯥꯏꯕ ꯇꯧꯗꯨꯅ ꯅꯪꯅ ꯃꯥꯕꯨ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯤꯕꯅꯣ?
Macanupana hairaklammi. Aina haizaribasi achumbani baba. Mahak tasengna hingchabini. Ngarang ahing mahak aigi nakanda tumsinnaduna leirammi. Ahing nongyai sabuk lalakpa matamda lamui khonglai. Ai matamduda mikap tholaklami. Mahak tuminna haugattuna imungdagi thoki. Mahausaga manadaba mawong mataudu ubada khanghaudana thamoida chingnaba poklammi. Aduna ai magi matung inarui. Mahak turen mapan taba lambida chatki. Michik mirau khon tadraba thenglaba ahing aduda. Nupi oibi mana matomta turelomda chatkibadu ubada ai chingnaraklami. Mana kari amata aki akhang leitana chatkibadu ubada aisu maram khangningduna laptakna pungningbu phathaba ngamdaduna matung innaraga torban mathakta hauriba chauraba khongnang adugi maruda lotuna yenglammi. Matam aduda ukhiba aki tujungningai oiraba dirisa adu hek ningsinglubada ai haujik phauba kibana luton satlibani. Turel leirai mayada mi asibagi haksangla karino ama taurakpa urammi. Nupi mahakna ningtham thagi ingkraba ising aduda kumtharaga mi asiba adu chingkhattuna narak mongsong marakta pusinki. Aduga mahakna asiba hakchang adu saying chaba hingchayai tambagi mataugum mayana siktuna chaba haurai. Thaudok asi mana tamduna taba nate papung imit makna sangsang uhaurabani. Madu ubada ai kiduna pakhattuna isa thak thak niktuna yumda chelai. Aina tumdana mahak lakpa ngaiduna leirammi. Phana kuina leiraba tungda mahak yumda halai. Aduga mahak aigi nakta sanglaktuna hiplaga ikui kuidana karisu tawdabagi mataugum isi sina tumthaki. Ai hingsabi magi manakta thawai khubakta haptuna humang akupi kana tumsinnaduna yamna wana ahing lelaklibani. Wasing adu tabada sana sabana yamna nungsa thina hanglammi. Nangna hairibadu tasengna achumbarane ibungo. Macanupana hairammi. Achumbani pabung hingchabiga yumban minaduna kamdongna leminagadage amukta khanthaduna yengbiyo. Adugi matungda mapa macha phana kuina watanarba matungda hingchabi oina khalliba mamau adu karigumba mawong amada themduna nauduna puraga asukpa jangalda thadokluba haina warepnarammi. Sahing chaba sasingna mabu sarak tamduna machet machet chetuna chahanba makhoina pamlammi. Thausin asi nattana atopa pambai ama makhoina lamba phanglamde. Somdana mamauduna ayuk nganna irujaraga chak thonglammi. Matam aduda mapuroiba yamna kithikirumna magi nakta changlai. Adubu mau aduna mahakpu phaduna sakhiba ngamdanaba mangondagi thaplapna leplammi. Aduga mahakna khonjen naukthana nungsiba khonthangda hairammi. Ngasidi insang mathen longuranu. Athongba amaga ametpa amagana yare. Mathen longduna leirabadi yamna thengkragani. Ngasidi nakhoigi napamda chatlusi. Mapuroibagi wadu tabada mawadu harauzabagi ngamkhai leiramde. Mahak mapamda chatpa phanglaktaba tha manga taruk surabani. Aduna mahakpu mapuroibana mapamda pubigani haiba tabada aduk hakna mabukning nungaizaribani. Chak charaga makhoi ani numit yungba matamda khongsanlami. Mail mari manga chatlaga asukpa umang ama leirami. Umang adugi mayaida pusillaga lausing tawraga mabu thadoklamlaga sana sabagi macha adu mayumda halakadauribani. Jangal marakta lambi mafam khangdaduna kuichat chatuna leibada numit takhrabada tamthiraba sana maudu sarak tamkhibani mahakna pamleba. Maram aduna sana sabagi macanupana magi mau adubu mahakna lambi naidaba asukpa mafamda pusillammi. Makhoina jangan marakta asum lakpada achauba linjau amana phi phi kamlakpa tarammi. Maududi sa ucheki maron khangbanina linna phi phi kamduna hairibado mahakna khanglammi. Linduna hairibado asini. Ho lambi chatpa leikhun asida hangoi ama lei. Karigumba leikhun manungdagi hangoi asi lauthoklaga aingonda pirabadi sana lupa aduga hiramani mukta sampot ama
ꯅꯈꯣꯏꯗ ꯄꯤꯒꯅꯤ꯫ ꯂꯩꯈꯨꯟ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯁꯤꯅ ꯐꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯀꯅꯥꯁꯨ ꯎꯕ ꯐꯪꯗꯕꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯃꯛꯇꯗ ꯃꯧ ꯑꯗꯨ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯃꯍꯥꯛꯅ ꯑꯀꯟꯕ ꯎꯁꯥ ꯃꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯂꯩꯈꯨꯟ ꯑꯗꯨ ꯍꯟꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯂꯤꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯅ ꯍꯪꯉꯣꯏ ꯑꯗꯨ ꯇꯥꯞ ꯂꯥꯛꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯆꯪꯈꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯧ ꯑꯗꯨꯅ ꯂꯩꯈꯨꯟ ꯑꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ, ꯏꯜꯂꯤꯕ ꯉꯕꯣꯡ ꯑꯗꯨ ꯊꯥꯔꯒ ꯃꯌꯥꯝ ꯑꯁꯤ ꯍꯥꯞꯆꯤꯟꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯂꯩꯈꯨꯟ ꯑꯗꯨ ꯈꯔ ꯆꯥꯎꯅ ꯇꯧꯊꯣꯛꯂꯒ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯃꯈꯩ ꯂꯟ ꯃꯌꯥꯝ ꯂꯧꯊꯣꯛꯂꯛꯄ ꯎꯕꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯟꯊꯗꯅ ꯃꯍꯥꯛꯁꯨ ꯂꯤꯈꯨꯟ ꯑꯗꯨꯗꯒꯤ ꯂꯟ ꯊꯨꯝ ꯂꯧꯊꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯂꯧꯊꯣꯛꯄ ꯂꯣꯏꯔꯕꯗ ꯃꯄꯨꯔꯣꯏꯕꯅ ꯉꯕꯣꯡ ꯑꯗꯨꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯗꯨ ꯌꯣꯝꯁꯤꯜꯂꯝꯃꯤ꯫ ꯉꯛꯂꯕ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥꯕꯨ ꯈꯔ ꯃꯈꯩ ꯐꯥꯊꯖꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯕ ꯂꯟ ꯊꯨꯝ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯅꯪꯅ ꯀꯝꯗꯧꯅ ꯈꯪꯕꯒꯦ? ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯤꯟꯖꯥꯎ ꯑꯃꯅ ꯐꯤ ꯀꯥꯝꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ? ꯃꯍꯥꯛꯅ ꯐꯤ ꯀꯥꯝꯈꯤꯕꯗꯣ ꯑꯁꯤ ꯍꯥꯏꯔꯤꯕꯅꯤ, ꯂꯩꯈꯨꯟ ꯑꯁꯤꯗ ꯍꯪꯉꯣꯏ ꯑꯃ ꯂꯩ, ꯃꯗꯨ ꯂꯧꯊꯣꯛꯂꯕꯗꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯄꯩꯗꯨꯅ ꯂꯩꯕ ꯎꯒꯅꯤ꯫ ꯍꯪꯉꯣꯏ ꯑꯗꯨ ꯂꯩꯈꯨꯟꯗꯒꯤ ꯂꯧꯊꯣꯛꯂꯒ ꯃꯉꯣꯟꯗ ꯄꯤꯖꯔꯕꯗꯤ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯒꯅꯤ꯫ ꯊꯥꯖꯗꯕ ಮಿꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯕꯨ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯟ ꯈꯪꯕ꯭ꯔꯅꯦ? ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯥꯖꯕꯤꯗꯕꯗꯤ ꯌꯥꯏ, ꯑꯗꯨꯃꯛ ꯑꯣꯏꯅꯃꯛ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯆꯨꯝꯕꯅꯤ, ꯑꯩ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯟ ꯈꯪꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯈꯪꯕ ꯉꯝꯗ꯭ꯔꯕ, ꯃꯒꯨꯜ ꯑꯁꯨꯛ ꯍꯥꯛꯅ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯕ, ꯑꯗꯨꯅ ꯊꯣꯏꯗꯣꯛꯅ ꯂꯥꯟꯅ ꯂꯧꯗꯨꯅ ꯃꯉꯣꯟꯗ ꯑꯔꯥꯟꯕ ꯕꯤꯆꯥꯔ ꯇꯧꯕ ꯄꯥꯝꯂꯝꯂꯤꯕ ꯑꯩꯅ ꯃꯇꯤꯛ ꯆꯥꯗꯕ ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯒꯨꯜ ꯑꯁꯤ ꯈꯪꯂꯨꯕ ꯉꯝꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯌꯥ ꯈꯜꯂꯕ ꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯅꯍꯥꯛ ꯁꯥ ꯎꯆꯦꯛꯀꯤ ꯃꯔꯣꯟ ꯈꯪꯂꯝꯕ ꯌꯥꯏ, ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ, ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯅꯪꯅ ꯇꯨꯃꯤꯟꯅ ꯅꯇꯣꯝꯗ ꯏꯃꯨꯡꯗꯒꯤ ꯆꯠꯈ꯭ꯔꯒ ꯇꯨꯔꯦꯟꯗꯒꯤ ꯇꯥꯎꯊꯔꯛꯄ ꯃꯤ ꯑꯁꯤꯕ ꯑꯃꯒꯤ ꯃꯈꯨꯠ ꯆꯤꯛꯇꯨꯅ ꯆꯥꯔꯤꯕꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯇꯝ ꯑꯗꯨꯗ ꯃꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯑꯁꯤꯕꯒꯤ ꯃꯈꯨꯠ ꯆꯥꯗꯦ, ꯑꯗꯨꯕꯨ ꯃꯀꯣꯛꯇꯒꯤ ꯇꯝꯗ꯭ꯔꯕꯗꯤ ꯚꯥꯞ ꯇꯥꯔꯔꯣꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯝꯍꯨꯏ ꯑꯃꯅ ꯈꯣꯡꯂꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯥꯅ ꯈꯣꯡꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯃꯤ ꯑꯁꯤꯕ ꯑꯃ ꯇꯨꯔꯦꯟꯗ ꯇꯥꯎꯊꯔꯛꯂꯦ, ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕꯅ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯕꯗꯤ ꯑꯩꯒꯤꯁꯨ ꯆꯤꯟꯖꯥꯛ ꯐꯪꯒꯅꯤ, ꯑꯗꯨꯒ ꯆꯤꯡꯈꯠꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯍꯤꯔꯥ ꯊꯤꯟꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯕ ꯌꯥꯒꯅꯤ꯫ ꯂꯝꯍꯨꯏꯒꯤ ꯃꯋꯥ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯥꯏꯗ ꯆꯤꯡꯈꯠꯄꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯅꯤꯡꯊꯧꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯨꯛꯉꯝ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯌꯥꯅ ꯆꯤꯛꯊꯠꯇꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯄꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯂꯧꯔꯒꯦ, ꯑꯗꯨꯕꯨ ꯑꯁꯤꯕꯒꯤ ꯈꯨꯅꯤꯡꯊꯧꯗꯒꯤ ꯂꯧꯊꯣꯛꯄ ꯈꯨꯗꯣꯞ ꯑꯗꯨꯗꯤ ꯀꯗꯥꯏ? ꯃꯁꯤ ꯇꯥꯕꯗ ꯃꯧꯗꯨꯅ ꯃꯥꯒꯤ ꯐꯤꯔꯩꯗ ꯐꯤꯖꯤꯅ ꯀꯤꯁꯤꯜꯂꯒ ꯌꯦꯞꯇꯨꯅ ꯊꯝꯂꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯄꯨꯔꯣꯏꯕꯗ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯃꯑꯣꯡ ꯀꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯄꯨꯔꯣꯏꯕꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯌꯦꯡꯉꯨꯍꯦ, ꯑꯩꯅ ꯑꯍꯥꯟꯕꯃꯛꯇꯗꯒꯤ ꯅꯪꯕꯨ ꯂꯥꯟꯅ ꯂꯧꯔꯨꯔꯦ, ꯅꯪꯕꯨ ꯑꯩꯅ ꯃꯤ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯅ ꯈꯜꯂꯨꯔꯦ, ꯑꯗꯨꯅ ꯅꯪꯕꯨ ꯖꯪꯒꯜ ꯑꯁꯤꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯅꯕꯒꯤꯗꯃꯛ ꯆꯂꯥꯛ ꯇꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯄꯅꯤ, ꯅꯪꯕꯨ ꯁꯍꯤꯡ ꯆꯥꯕ ꯁꯥꯒꯤ ꯃꯈ꯭ꯌꯥꯛꯇ ꯇꯥꯍꯟꯒꯦ ꯍꯥꯏꯅ ꯇꯦꯝꯁꯤꯡꯅꯔꯨꯔꯦ, ꯍꯥꯟꯅ ꯑꯆꯨꯝ ꯑꯔꯥꯟ ꯊꯤꯒꯠꯇꯅ ꯅꯪꯕꯨ ꯆꯩꯔꯥꯛ ꯄꯤꯅꯕ ꯁꯤꯜꯂꯨꯔꯦ, ꯑꯗꯨꯅ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯣꯛꯄꯤꯕ ꯌꯥꯗ꯭ꯔꯕ ꯏꯔꯥꯟ ꯑꯃ ꯂꯪꯁꯤꯜꯂꯕꯅꯤ꯫ ꯃꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ, ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯂꯥꯟꯗꯕ ꯀꯅꯥꯕꯨ ꯌꯥꯎꯕꯒꯦ? ꯑꯗꯨꯒ ꯍꯧꯈ꯭ꯔꯕ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛ ꯊꯃꯣꯏꯗ ꯂꯥꯏꯃꯟ ꯑꯣꯏꯅꯕ ꯄꯪꯈꯟ ꯈꯜꯂꯨꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯝꯃꯤ, ꯐꯔꯦ, ꯃꯗꯨꯒꯤꯗꯃꯛ
ꯅꯨꯡꯅꯥꯡꯕ ꯑꯃꯨꯛ ꯇꯧꯔꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯌꯥꯝꯅ ꯂꯩꯊꯔꯦ, ꯅꯄꯥꯝꯗ ꯁꯟꯙ꯭ꯌꯥ ꯃꯃꯥꯡꯗ ꯊꯨꯡꯂꯨꯕ ꯉꯝꯂꯔꯣꯏ꯫ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯁꯤ, ꯅꯣꯡꯃ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯁꯤ꯫ ꯃꯌꯨꯝ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯄꯨꯔꯣꯏꯕꯅ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤꯗꯒꯤ ꯂꯧꯔꯒ ꯍꯥꯏꯔꯝꯃꯤ, ꯅꯪ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯈ꯭ꯔꯣ, ꯑꯩ ꯁꯅꯥ ꯁꯥꯐꯝꯗ ꯆꯠꯇꯨꯅ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯦ ꯄꯥꯕꯨꯡꯗ ꯎꯠꯂꯨꯈꯤꯒꯦ꯫ ꯃꯧꯗꯨꯅ ꯃꯅꯤꯡꯊꯣꯡꯗ ꯆꯪꯕꯗ ꯃꯅꯦꯝꯕꯣꯛ ꯍꯅꯨꯕꯤꯒ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯃꯅꯤꯡꯊꯣꯡꯗ ꯐꯥꯎꯖꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯍꯅꯨꯕꯤ ꯃꯅꯦꯝꯄꯣꯛ ꯄꯥꯈꯠꯄꯅ ꯂꯋꯥꯏ ꯁꯥꯠꯂꯝꯃꯤ꯫ ꯈꯜꯂꯝꯃꯤ, ꯃꯧ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯅ ꯃꯆꯥꯅꯨꯄꯥ ꯆꯥꯔꯒ ꯃꯄꯨꯔꯣꯏꯕꯕꯨ ꯆꯥꯅꯕ ꯌꯨꯝꯗ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯇꯧ ꯑꯁꯨꯝꯅ ꯃꯅꯤꯡꯊꯣꯡꯗ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯣꯏ꯫ ꯑꯁꯨꯝꯅ ꯈꯜꯂꯛꯇꯨꯅ ꯃꯅꯦꯝꯕꯣꯛꯅ ꯃꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯊꯣꯡꯂꯣꯟ ꯆꯩꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯀꯟꯊꯔꯝꯃꯤ꯫ ꯃꯧ ꯑꯗꯣ ꯃꯀꯣꯛ ꯀꯥꯏꯗꯨꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯑꯃꯨꯛꯇ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯇꯨꯅ ꯇꯥꯈꯤ꯫ ꯂꯣꯏꯈ꯭ꯔꯦ ꯃꯤꯀꯨꯞꯇ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ, ꯃꯧ ꯁꯤꯈ꯭ꯔꯦ꯫ ꯂꯥꯏꯀꯟꯅꯕꯤꯅꯕꯁꯨ ꯀꯅꯥ ꯑꯃꯠꯇ ꯊꯧꯔꯥꯡ ꯇꯧꯔꯝꯗꯦ꯫ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯍꯟ ꯁꯅꯥꯍꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯕꯨꯡ ꯃꯍꯥꯔꯥꯖ, ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯃꯨꯟꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯤꯒꯗꯕꯅꯤ, ꯇꯁꯦꯡꯅ ꯃꯍꯥꯛ ꯑꯗꯨ ꯃꯔꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯔꯣꯏ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯁꯤꯟꯊꯥꯒꯤ ꯃꯃꯤ ꯐꯥꯎꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ ꯁꯅꯥꯌꯥꯏꯃꯕꯨ ꯀꯧꯁꯤꯟꯈ꯭ꯔꯦ꯫